ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯃꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯣꯛ ꯃꯄꯤ ꯑꯃ ꯃꯆꯥ ꯀꯣꯛꯄ ꯃꯇꯝꯗ ꯁꯥꯃꯨꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯄꯥꯟꯕ ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯃꯨ ꯃꯆꯥ ꯃꯥꯟꯕ ꯑꯣꯛ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯑꯉꯛꯄ ꯄꯣꯛꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯅꯧ ꯊꯣꯡꯈꯥ ꯋꯥꯔꯗ ꯅꯝꯕꯔ 8ꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯕ ꯈꯪꯉꯦꯝꯕꯝ ꯁ꯭ꯌꯥꯝ ꯕꯥꯕꯨ ꯆꯍꯤ 90 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯦꯝꯖꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯇꯦꯔꯥ ꯎꯔꯛꯇ ꯂꯩꯕ ꯐꯥꯔꯝ ꯑꯃꯗ ꯑꯣꯛ ꯃꯄꯤ ꯑꯃ ꯉꯔꯥꯡ ꯃꯆꯥ 13 ꯄꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯛ ꯃꯄꯤ ꯑꯗꯨꯅ ꯊꯪꯅ ꯃꯆꯥ 9 ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯁꯥꯃꯨ ꯃꯆꯥ ꯃꯥꯟꯕ ꯑꯣꯛ ꯑꯗꯨ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯃꯨ ꯃꯆꯥ ꯃꯥꯟꯕ ꯑꯣꯛ ꯃꯆꯥ ꯑꯗꯨ ꯑꯇꯩ ꯄꯣꯛꯂꯤꯕ ꯑꯣꯛꯁꯤꯡ ꯑꯗꯨꯒ ꯃꯆꯨ ꯇꯣꯉꯥꯜꯂꯤ, ꯁꯥꯃꯨꯒꯤ ꯃꯀꯣꯛ ꯄꯥꯜꯂꯤ, ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯃꯨ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯥꯃꯨ ꯃꯆꯥ ꯃꯥꯟꯕ ꯑꯣꯛ ꯃꯆꯥ ꯑꯗꯨ ꯄꯨꯡ ꯑꯃꯔꯣꯝ ꯍꯤꯡꯂꯝꯂꯕ ꯃꯇꯨꯡꯗ ꯁꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯄꯣꯛꯅꯕꯒ ꯂꯣꯏꯅꯅ ꯐꯥꯔꯝ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯅꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯃꯨ ꯃꯆꯥ ꯃꯥꯟꯕ ꯑꯣꯛ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ Saya khusus ini juga. Silam bro. Ini ada pokok ni sudah pokok tiada. Pemhaus ke? Apa kalau itu kamu hai mana ada pun mayau dia. Mana pernah mana kasih dia samu ni? Si je. Je samu ni. Samu ni tu. Oh masa kok pada samu masa mayau Jadi mayam pun nama yang dia. Mana ka se pa khega. Khoi gi inong pa ma kho. Khoi farm da ma ye ok chilo jaba. ꯐꯥꯔꯝꯁꯦ ꯀꯗꯥꯏꯋꯥꯏ ꯇꯧꯕꯅꯣ? Khoi pump house khoi army le bedo khoi pump house da khoi kano le bedo tera ura December yoding gi maning da tera ura khoi thong ma le bedo mayam ka chenga kana bedo gi maning da khoi industry office am le dana ꯑꯍꯣꯏ adu gi mnak da army le bene kho ꯍꯣꯏ adu gi khong da mana farm adi khoi san gumba haming gumba gi ngaru gumba lo adu ok so dum lo san jaba ꯍꯣꯏ adu da mark sida ma ok kol pasida masa taraga mari kolok pasida hai pasu yorok sai ꯇ ꯀꯩ ꯅꯨꯃꯤꯠꯇ ꯄꯣꯛꯄꯤꯕ ꯑꯣꯏꯗꯣꯏꯅꯣ ꯑꯣꯛꯁꯦ? ngarang ayu nu angan bada hai tare ko ꯉꯔꯥꯡ ꯑꯌꯨꯛ ꯑꯗꯨꯗꯤ ꯉꯁꯤ ꯇꯥꯡ 14ꯒꯤ ꯑꯌꯨꯛꯇ adida mase kokpaga hanbada masa atai tai kokpaje keso problem le to masa aduga si kolokpa masa lu to mapi yang kwa bhai ta aduga adum khar problem le ba adai di dum kokra matung da ma poche dum question chen na sanara ma ba aduga jiba se tongan manina khar le ga adi matam khara ga dum mase si ga ba du si ga ba chu ko se anjing na kaino mani ha ta ga da dum thambai tar mayam yeng bulak pa kaino si ꯅꯥꯎ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯨꯝꯕꯗ ꯑꯗꯨꯝ ꯇꯥꯟꯅꯕ ꯈꯣꯠꯄꯀꯣ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧ ꯑꯣꯏꯔꯤꯅꯣ ꯀꯥꯏ ꯈꯟꯕꯗꯤ ꯇꯧꯗ꯭ꯔꯤꯕ? ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯤ ꯉꯔꯥꯡꯁꯦ ꯄꯥꯈꯠꯄ ꯀꯩꯕꯀꯣ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄ ꯀꯩꯅꯣꯝꯗꯤ ꯑꯣꯏꯔꯦ꯫